Su sangdokpagi khwek pinakibagi matangda PIB gi maikei wafam kaya semdok sadokuna serol thoklei KNO tha asigi mari da Bharat Lengak ki Ministry of Home Affairs na maru oiba thodang loduna Bharat Lengak amadi su satnariba KNO amadi UPF ki marakta Delhi da nakal ahum gi oiba wari sanaki baga loina su sangdokpagi khwek pinakiba adu gi matangda Press Information Bureau PIB gi maikei wafam kaya semdok sadokuna serol thoklei haini wari sanaki adu da sarugya ki KNO gi wangang loi Dr. Sailen Haokip Naga Power Corridor PC News ka unaba amadam hakna phongdokibadi maikei ahumgi oina wari sanakiba amadi kuyak pinakiba adu asengba mami PIB na thadurliba paw adu da nate matam sanglo susangna maikei ahumgi oina wari sanariba asi constitution ki makhada soidana political gi oiba yasinaba purakani yasinaba haibasi kuki zo singna demand toriba union territory gi demand aduni haiki Dr. Sailen Haokip na makhata na phongdok kibida wafam adu sapmana UPF ki wangang loisu KNF ki secretary Arun Kipjen na haiki bida PIB na phongdor ki wafam adu aran bani sugi agreement adu da yawi wafam sing PIB na semdok saduklaga seron thoklei madu gi damakta mari leinaba sing da sukhangan kiba leire manipur da ingta papurokna pamakoi gi maikei dagi fonagani haibu wafam su phongdokhi Prime Minister na Surasanpur lakpada utnaba ahongba ku lising samarom kuki sing na sem saba Haokre September 18 da Bharat ki Prime Minister Narendra Modi na pungkhar gi khongset manipur da laktuna khongset adu gi han boina Surasanpur thungduna mafam adu gi miyam da wangang ga dori thorom adu da maitai sing da lana uhana kuki sing na na ku kaya sem saduna Prime Minister do unna bathorang tawkhre hairi pausi asna phangba pawgi matung inadi kuki zo sing na maitai sing da ot nai bire haina Prime Minister do uhannaba gi damakta ku sing adu namna semga sagat pa horakhibani hairi ba ku sing adu Prime Minister na miyam da wangang ga doriba Surasanpur gi peace ground thamnaba thorang su tawri hairi pawasna makha tariba de nuna sem sariba ku sing adu amuba masu loina taisili chawrangna ku masing samarom sabaga loina ku khuding gi laikhidraba mi singi maming iba cross mark amum su yungnaba thorang tawri panbe abadi matam khar gi mamang da hanna saduna thamlamba hangba ku sing masak khangdaba sing huran kibagi thodok thokraba matung da ikui dringai gi mamang da kukila lohlup UKL na ku sing adu puthorakna ba khanghan badagi puthorakhibaga loina nauna semjin sajin ba horakhibani haina paw asina makha tari Kuki sing na sagaliba separate administration ki manglan kaidongai da mangphau na roi M Tombi sugi ground run pum na makhongoi ne duna leiriba kuki lal huba sing da action lokhat padagi mohota su extend tawduna asoba ngaklo ama piba aduga tampaki khun ngakpa sing buna koitan tana duna phaba punbagi thawong asina di irang asigi waroisin purakpa ngamloi haina Siva Sena Manipur ki president M Tombi na phongdokre tha asigi tarahum de Manipur da lakadori Bharat ki Prime Minister Narendra Modi ki khongset ka mari leina ngasi party asigi bapura da leiba office ta pangthoki ba pawi mifam amada wafam asi phongdok laduna mahak na makha taraduna hai Irang kalingi matam da khutta khulai paiduna khun ngak pothola kiba ireisa sing asidi khulai thadok tuna tang dulai ta pagi lamita khong thangjin khre adu kuki la lohba sing dinga si su khulai paiduna singi mafam kaya da phone le sugi marum da makhoi di security force sing su phaba punba leite ngak lo asina mar moir ka kuki la lohba sing na tawning ba tawduna leiba da kanana su thingba ngam de hairi mag na makhata na hai kiba da kuki sing na taliba di mana si manipur bu thugai duna state asigi manung de state ama semna bagi theory ni haiba India government na mek seng nang Khangli bani masida Manipur gi integrity bu thugai gani haina manglang sagaliba kuki lal huba sing asiga su extension tawriba haibasi Manipur gi miyam na warau daba ngamde Manipur asing asi ngarang kakta sem ki palebak nate sai lising kaya ningkha tamna lerlaba civilization amani ngarang nahal kakta ta Manipur da saidangla ki ba furup amana yelhong mi sing yum mai thaduna tanphokla lamun badi yaroi Laibak asi ipaipu sing na thang pai duna ngaklam ba laibak amani kuki haibasi nomadic tribe makhal amani makhoi gi akak na ba lam ama fawba laite hairi makoina leiru ba mafam adugi resource exploit tawba loiraga mafam amada amuk hongba umang wamang kokthokpa lamlaki sabu sek hat pa popi thaba drug yonba asina makoi gi mathoni makoina sagali ba separate administration gi manglan asidi kaigau nuinda mangphauna roi hairi Prime Minister Manipur da lakpa laktaba gi mathau thoina ta de sujata Bharat lenga ki mai kedi gilam da masi gi miyam na national highway yaunu lambi sing miyam na maning tamna satpa ya hallo highway gi dabi tawduna imagi maira amadi sekmai mai ke gi maira pai sing na sangsil ba khongjang blep na police ki mai kedi khangalak palaire Bharat ki Prime Minister Narendra Modi na tha asi da state asi da lakani hairi ba se hojikte lakpa laktaba gi mathau thoina ta de haini imagi maira gi lusing wati ai sujata na phongdokre sekmai bazar da khongjang sangsil ba ima sing na ngasi ga thana numit mari ni suba gi khongjang sangsil li khongjang adu da saruk yari bi ti sujata na phongdor ki bada Prime Minister na pungkhar khaki oina lamdam asida lakador asida lamdam asigi miyam maikei marida sathok sasin yahlagani haibege asoba serol miyam da piram bangam gadra haibe yauna wahang kaya su mahak na hangki Governor na MLA sing thaupu basing unaki badu Raj Bhavan gi magun manghan bani Raj Bhavan asi BJP gi office na te o ibobi
था असि की तरेत मणिपुरी गवर्नर अजय कुमार बालान बीजेपी स्टेट प्रेसिडेंट याउन एमएलए सिंह अमदी थौपुब सिंह राजभवन द उनखिबा अदु राजभवन की मगुन मंगन बनी अमदी राजभवन असि बीजेपी के ऑफिस नते हाइन मणिपुर की हानगी चीफ मिनिस्टर ओकम इबोबिन मराल सिरगली ngasi imphal gi bapurada leiba hanagi chief minister asi quarter de pangthoki pawgi mifam amada okam ibobin makha takibita tha asigi tara humdoi da lakani hairiba india gi prime minister narendra modi gi manipuri khungsat asigi mangoina na imphal gi kangna da miyam na tilhanna ba crowd management manba thawung ama pangthokpagi mami ama tari meeting adu da congress party yawning bagi wafam na te india gi prime minister lakpa matam da manipur gi irang asigi long term solution ama purak ke hairibadi meeting adu da political party loinamak yawgudabani mi masing yamna tilhanbagi meeting oirabadi meeting adu laibak thibani haiki okrom ibobina makhata akbida sahi 2.5 from suraba manipur gi irang asi matamdugi center government na matam sana ek tawkhidaba amadi state government na mathau tahudabagi ngasi phawba irang asi leiribani amarumda matam amata naga kuki kuki paite amadi maitei pangal asi ki marakta thokiba irang adu da matamda da pankiba congress ki prime minister lakhide haina bjp na maral siriba asida ibobina phongdokiba matam ata da thokiba irang adu di kangluk ani gi marakta yamna tamchina nungsi hankidabagi nate irang adu hek thokpaga nongmanini gi manungda loina solve tawki amadi maral leibasing adu amom to oina thidoki amarumda 2023 Mei ahumdagi thoklibi irang asi gi hek nonganba tang marida neutral ni haiduna mapalamdagi security advisor hapkiba adu matamdugi lengak asin irang asi thorakani hana khangbra tragan irang asi thawoina plan tawraga thokan kibra haina su hanagi chief minister asina maral sirak PM gi khungsat na manipur gi irang asi loisan bangam loi irebak iramdam nungsibagi isian ba lusing ba sing mathangi mikal da amuk hanna thokpirak laga nungan bi prime minister ki khungsat asina manipur gi irang asi loisin dun mahusa gi phibam da hanjilak pangam loi irebak iramdam nungsibagi isian da lusing ba sing mathangi mikal da amuk hanna thok pirak laga nu haina apun ba manipuri kan ba imalup amkil gi president lorem bam ngan bi ne phongdokhre wafam asing asi palace compound leiba lamyan ba sanglet apun ba manipuri kan ba imalup amkil gi lupa fudong ba sahi gi thorom ga mari lena wafam asi amkil gi president lorem bam ngan bi ne phongdokhibani thorom adu da nupi samas ki president thoksom ramani tammi chimni gi president yambem momon leima amadi UCM gi president YK Dhiren akanaba mitunglen oina saru yaki lauremam nganbina makha taraduna phongdokhibada manipur gi AC humpuda BJP na majority oina leiraga lengak semba ngamdaba amadi kuki gi su sahi ama sangdogli basina thakpadi center pairiba BJP lengang alamda masigi BJP gi minister amadi MLA sing asibu sitabani sahi ani makhairum sujalagra irang asida prime minister laktraga hojik lakani haina PR gi lengak asina mapan thongda lambi sorok केसन बा अमदी बीजेपी पार्टी न प्राइम मिनिस्टर बु ओगना बा सिल्लिबा असिदा मणिपुरी मियाम ना की अमौ तैसिनदुना अनान बा फिजेट थोरकपगी महत्ते इरांग असि लोइसिनदुना सिंग अमदी तमनुंगसी चानन लेमिनबगी दमक्ता मेमोरी ओइना पिसिल हौसी पॉलिटिकल पार्टी को दिमक मसा मसा की ओइबा थादुक लगा मणिपुरी कन्ना होनमिनसी इरेबा इरमदम नुंगसीबगी ई सेंदबा लुसिंगबा सिंग अदु मथंगी मिखलदा अमुक हन्ना थोकपीरक लगनु हाइखी su extend tawkhibada wahi ma fawa phangdok tuna leiriba MLA singdagi asa tawningai leitre YK Dhiren su agreement sahi ma makhata na extend tawkhibada wahi ama ta phangdok tana tumina leiriba MLA singdagi asa tawningai leitre phammu hairaga phamma lepo hairaga lepa sajat amada leiri haini United Committee Manipur UCM gi president YK Dhiren na phangdokre wafam asing asi kaikrupata leiba manipur gi apun ba saktam kai bayar haipa 2001 gi miyam gi yahuda laikidraba thopasing gi mafam da langban thagi haitha leitha tambagi thoram da magna phungdokhibani ngasi UCM na sinduna pangthokhiba haitha leitha bagi thoram adu da lamdam asi gi hau kaya da saruk yariba maikai kaya gi maira paibi ima ibel kaya su saruk yaki thoram ga mari leinena pawmi singna hangba wahangda UCM gi president YK Dhiren makhata na haikibada United Naga Council UNC na ngasi hingnungyai dagi kaukiba matam kaktaba National Highway Economic Blockade ki matang da mahak na hai laiba ki security ga mari leina thabuk thorom paikhalak pada ayat apan pi duna miyam da wat pa nanghan bagi thabuk le pana phai hai ki handak Manipur da Bharat ki Prime Minister Narendra Modi ki khongset ka mari leina mahak na haikibada Prime Minister ki khongset asita UCM gi maikai dagi thoidok pa asa taude uning bagi apam basu leite lamdam asida thokliba sahi ani helaba irang asida India gi lengak na kari meeting di Hyper Prime Minister khungsat asidagi su miyam na hiana khanglagani haina su makhata na phangdokhi Liangmai Naga amadi Kuki singi marakta nungsi chanan hingminabagi pandam da mifam pangthokre Liangmai Naga amadi Kuki singi marakta nungsi chanan na putna hingminabagi pandam da Saitu Assembly Constituency gi MLA Haokip Mei na mapung oiba thaudang loduna Liangmai Naga village tarani thoi gi lucingba sing miyam amadi Sadar Hills Chief Association Sahilka gi mihu sing na punna ngarang henbung da pangthokre hairiba mifam adu da makhan laikham pokpigi khunku konsa khul samuk ireng langka ke loiramo asilong masarang
West Harup Naga Amadi Lawar Makhan Kungi Lusing Basing Saruyaki, me from Adu the MLA Haukulet keep getting a Pondoki with the site to Assembly Constitution Bu Mapung Pana Saukot and Bada Minerva Lupsing Marta Santi Amadi Nuxicana Matutai, Maram Adunakal and Magnatum Koina Santi the Maktapuna Himina Bamadi Tabukto Minasiaki, MLA Uafam Adusu community singing Lusing Bonusing Nasu Taram Upagaloin and Tagat Papongaki Haide Gari Tangin about the Meeoi Amalakidre. Ngarang numidang pung trama thuiram taba matam de Imphal East District ki hatalam bi paring ki khurai lai awang mapa truck registration number MN04A 8096 two wheeler amaga thengjina bagi tawdok ta gari masa thungduna lakpu Meeoi adu thodok tokpam de laikna bangam dana laikidre haidi laikidro Meeoi digi maming laisram yaifaba kawi kontrakpam awang laikai degi thodok tokpam da police laktu ningsin ki baga loina nasi baksang police na lokhat laga Jenims ki miren sang da thamkhre thodok adu ga mari leina case amasu lokhat le haidi